ngasi numida weram phongkhiba tongan ba Manipuri sifungsingdagi maruibi ipausing myamna thamjagi ahanbada kanglaipa ki maira newsdagi lokucharaga anauba technology yaurba Manipur Fire Service ki gari taraga mathoi district taraga mathoi da pinaba chief minister berena ngasi lamthakre anauba technology yaurba mehulangpok thulakpa matamda Manipur Fire Service na sizinana ba gari taraga mathoi Manipur gi tongan ba district taraga mathoi da pinaba chief minister n berena ngasi haunabi matung ina lamthakre loinana global warming na lamdamasida ohelakliba phibam myam puna thengnamina ba matam oire han chief minister n berena phongdokre ngasi Manipur Fire Service na sinduna Imphal gi Khumalampa Sports Complex ta pangthokiba thoram maduda anauba technology yauraba form CO2 tender mapanamsum water bowser gari ani lamthaki gari sing adu Thobal More Bisnupur Tamenglong Jeribam Senapati Kangpokpi Urkulamati Chusampur Fire Service ki oina gari amamam aduga Imphal gi oina gari ani lamthaba du yauki Manipur Fire Service ki makok thongbo official sing yauna pangthokiba thoram maduda chief minister n beren hai malemno oirakliba global warming gi saitheng Manipur si yoraktuna meholang pok kya ngasidi mafam kya thulakli asiguma khudong thiba kya ri gi ngakthoknaba masum section tharang lokhot poina Fire Service ki matam gi sunaraba gari sing asi tunga ma district sing khusinawni Hausuk lamda masida water body haibidi ising marang kaina leiba mafam lairaktaba maramna ising awat pasi section ngai oiba phibam amada lairakli machine mafam amada mehaulang pok thulakpa matamda mai kananabi ising phangdabadi khudongsa daba phibam amasu mayokna daba nati loinana Imphal manungi lairak khulak ayamana Fire Service ki ngasi lamthari basigumba gari sing sangba yaroidaba kya laire kudong tiba thaudo ama thulakpa matamda Fire Service ki gari sing sangba yanaba laikai club maira paibi amadi miyamna thorang tobiyu kudong tiba phibam ama mayok narakpa matamda laingak ta taisinbagi thawong kaya makhatana sathagum saiki chief minister na makhatana phungdokibadi miyam yaifanabagi dama club amasum organization singna pekhatpa yaba thapak sing pekhatpiu oiragliba phibam singna thaiduna thambagi hainabi thadokduna ngasi miyam gi dama khushinariba Fire Service ki gari sing gi service yohanbada mateng pangbiu haina chief minister n berena miyam gi maphamna apal toki ngasi gi thoram madu saruk yakhiba Manipur Fire Service ki director Themthing ngasang manahai ngasi miyam gi dama khushinari Fire Service ki gari sing ngasi meulang pok thorakpa matamda hena pangal leina thengnaba ngamgadaba anauba makhal gi technology yauraba ngaktani mai thuna sakan bayaba polam sing leiba oil depot natragana LPG bottling plants na sing mafam sing da sathiba makhal gi meulang pok thorakpa matamda gari sing asina laksin ba ngamlagani mamangda sigumba makhal gi gari amat Manipur Fire Service ki oina lairamdi haina su Themthing ngasang bana makhatana phongdoki atopa pawamunamo NIT Manipur gi hangduna lairiba register gi post ngasi phawba mention ba ngamdana lairi langol lairiba National Institute of Technology NITC gi director oina thawpuriba non local Dr. Gautam Sutradarna thoksadabadagi English singani ga taragani pan gi September thada NIT Manipur gi register oina thawpuramba si thabaktagi potha khrapsu hauju phawba maruiba post asi mention dana hanganduna thambadagi institute asina pangthokadaba thabak thoram sing pangthokpa ngamdana leire haidi pausi asina phangwa paugi matung inadi NIT Manipur gi hangduna leiriba register post asi mention bagi muhuta oja sing da in charge puhanduna register gi power director sina exercise tawduna leiri maram sina administration gi thabakti yamna sauna haujik asoiba leiri loinana NIT gi mahairoi sing amadi staff sing gi oiba award apartment khatnaba daita pubang ama matik sawa director ama thampham thokle maduna trabadi NIT asi mutkiba yabagi akiba leire haidi Paushin hai NIT Manipur gi haujik director oina thawpuriba nan local asigi thabakti gi potha kadaba matamas English singani gi kungo humdoi gi April thadani adubu director asina NIT asida oja oiduna leiriba nan local kyabu niyam lana promotion pinabagi damakta yamna thawai yauna BOZ da pukhatuna contract period ta purakpa experience yaudaba count tawdaba oja kya promotion pinaba honadun leire thawong asi all India gi NIT amatada satnadaba rule oirabasu director asina mahakna pamlabadi adum yahanbagi thabak chathari private institute thabak torakpa nan local faculty kharabu haujiksu promotion piramnaba director asina yamna kan honari asumna contract staff sing gi oiba association asiki marakta amaga khatna hananaba haibadi Divides and rules hanaduna miyoi khrata loge ba mateng laurabadi regular tahangani haina miho halaga high court staff kharana case tawduna
divides and rule की policy sanaduna leire su haire hena su paus na phongdorakli atopa paw manam India gi Independence Day na humduna pukiba su yamna lebak thibani ipsa Manipur gi ningtama ngakna bo hona bada thawaina ponta pi khraba thawbusingi numit August 10 amasum kanglei paki ningtama numit August 10 bu namsilaga India gi Independence Day na humduna pukiba su yamna lebak thibani haina International Peace and Social Advancements ipsa gi president tawrangbam birji na phongdorakli wapam masing asi thangmai banda leibe ima khunthokhanbi sanglenda ipsa gi sei kunga manga subuga mari leinana lupa fudongba thoranga mari leinana birji na wangang laduna phongdokibani thawramaduga mari leinana birji na pamising hai India na ni khatamba sei humdraga manga surakpaga mari leinana masu ohumgi phira lamda masigi mafam khudimakta singkhatkibadu ipsa na su ikai khumnai tabu Anglo Manipur Ward mamaleba kidamak thawaina pontaki pi khraba athaubusingi numit August 12 digi hauragi India gi phiral singkat kadabani haina India mas Manipur lenga ki hukum adumakti aron agenda ama yawu malaki mangna makhatana hai adugumba makhal gi hukum aduna central amas state lenga na karigumba wapum khara nakoinana khana haningwi gi thawong amasu ipsana uba phange athaubusinga mamaleba kidamak thawaina ponthapi hiba numitpu lamdamasi miyamna awaba phongdoknaribani asiguma numit amada ningtamba phangba haraubu nungaiba phongdokpo oina phiral singkhatpa haibasi nungaitaba phawi masigi sumatakta British ki makhutagi kanglei paksina ningkha tamkiba numit August 13 namsinduna thamningba manbagi mawongda India gi ningkha tamba numit August 15 ga mari lainana phiral singkhatnaba haibasi pende kanglei paki ningtama numit asi lamdamasigi civil society organization na palan tawribini masibu thingjinna bo honaba manma thawong sing makha taba tawbigenu haina su birji na makha tana phongtoki makha sa tharak poina to papomna lakliba September 13 laining thau pisa taw khuthai bigi thawni pangtokpiyu siko maitai khunai gi inat ki saktam ngaknaba madi kannaba Southeast Asia Cultural Organization sikona sa tharakliba khongthangi manungsana ningthau Chandrakiti gi matamda Hindu dharma gi Vishwakarma puja namhut senjin khraba matamama gi mitai khoi laining thau pisa taw khuthai bagi thorom hingat hanana ba yamna kana honaduna lakli malemda lairiba mitai miyamna su sikona hona jariba laining thau pisa taw khuthai ba yokhatna ba sida mitai miyamna tung inbira o haina siko gi general secretary Irengbam Indrajit mitaina press thok sirol asina hairi badi ningthau Chandrakiti gi matamda Vishwakarmana mod senjin khrawai khoi gi matamama gi laining thau pisa taw khuthai bigi thawni thoramasi hingat hanba haiduna sikona silaga kumja English ngani ga taragani thugi January 13 ta Imphal gi major khulda leiba press cup ta lamdam sigi akhang ai kya ga loinana laining thau pisa taw gi maramda khana nainaba pangtokhi sikona malemda lairiba mitai miyam gi dama khona jariba sida hena mai paknaba miyamna corporation amadi moral support pibiyu haidi loinana hauji khusu khulai paiduna suri nomlibi isili nausingna furuki saktam amadi ariba natpu hingat yokhat hanabagi sarwama oina sikona khona jariba matam amagi laining thau pisa taw khut haibabu laklibi September 13 thangjanmina sida ira thawni biyu haina malem gi mitai miyamda sikona haijarakli loinana thawram numit asina lakpada khusu khulai paiduna suri nomlibi isili nausingna sakhat fagatpa amadi senthok hena leiba oirasano haina sikona paujal pirakli makasa tarak poina to papom na chingmairong mamang leikai gi sanabungda lona pata tasilami haibidigi miyam gi akan bi ho horakre miyam gi ho lakshina na bhona bada police personnel ama nungna panduna sokle chingmairong mamang leikai da leiba leikai gi lamni haiduna matam sangna sanabung oiduna lailaklaba lamama lanai miwe amagini haiduna High Court of Manipur na order ama thoktuna mafam madura lairama structure sing thugaina ba policing lakpada laikai miyam ga sauna mukna ba thokre police na tear gas kapsinduna miyam tan khaina bonaki miyam na su police tamna nunglang sinbra lamphel police ki OC gi squad oiriba ningombam digi soibam rambo gi koki sarukta nungna panduna soki thaudo dunga se yupung mapalom tabadu waide thokibani court ki order matungina police na chingmairong mamang lekai da leiba lampa adu demarcation tawduna fencing khajinana ba lakpada lekai miyam na irang horki lampa adu gi manungsana lairiba chingmairong mamang awang lekai singlup ki office chingmairong youth welfare association ki office ima panthoibi maira paibi nupi lof ki sanglena madi lampa adu da lairiba UJB school gi saruk sing police na takthokna ba honara pada lekai adu gi miyam ga akan ba mawong na munaki
ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯦꯟ ꯔꯣꯗ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯏꯚꯤꯛꯁꯟꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯆꯠꯊꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯤ ꯑꯩꯆ ꯑꯔꯨꯟ ꯀꯨꯃꯥꯔꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯅꯦꯝꯊꯅꯕ ꯍꯣꯠꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯡꯃꯩꯔꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯤꯡꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯑꯩꯆ ꯈꯪꯉꯝꯕꯅ ꯍꯥꯏ ꯂꯝꯒꯤ ꯆꯌꯦꯠꯅꯕꯁꯤ ꯀꯨꯝꯖꯥ ꯏꯪ 1982 ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯔꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯇꯥꯔꯝꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯃꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯔꯣꯟꯅ ꯀꯨꯝꯖꯥ ꯏꯪ 1963ꯗ ꯄꯇꯥ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯝ ꯑꯁꯤ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯩꯀꯥꯏꯅ ꯄꯤꯔꯣꯏ ꯃꯐꯝ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UJB स्कूल की हेडमिस्ट्रेस एंड संतिलान है चथरगलिब थवों से याब ngमरोई स्कूल से मतम क्या की ममांग की लेरकलब स्कूल नि स्कूल असिदा तमलिब महिरोई सिंग असि इना कैरा खुनबसिंगी मचा मसु सिंग तमनति स्कूल असि थुगाइब सुया यारोय हैन फुंदोखि इविक्शन अदुगा मरी लेनना पिटिशनर की एडवोकेट ओइरिबा एंड सोनोलातान है मफम असिगी लमगी केस असि कुमजा इंग 1983 थिगलकलबनि अमसुम स्विट्जरलैंड ओइना लैरिब मफम असि क्लब असिगा मैरा पाइबिगी संगलेन असिनि केस असिदा लैकाय असिगी क्लब अमादि सिंगलुपना सिंगबना कोर्ट चैलेंज तौदुना लापनि अदुबो केस असिदा मखोय मै थिबनि हाई कोर्ट की ऑर्डर असि मियामना इकाय खुमनाफम थोए हाइखि अतोपा पाव अमरोमदना जिरीबम बोरोबेत्रा हायर सेकेंडरी स्कूल की रेगुलर प्रिंसिपल अमदि अवार्ड पोजासिंग हापियु हाइना महिरोइसिंगना खोंजंग संसिंखरे जिरीबम डिस्ट्रिक्ट की मनुंग सन लैदिबा बोरोबेत्रा सब डिवीजन की अमत ngairaba बोरोबेत्रा हायर सेकेंडरी स्कूल असि अपग्रेड तब मतमदा हापिबो ओजासिंग अवार्ड पा केमिस्ट्री ओजा अमद रेगुलर प्रिंसिपल नतगा वाइस प्रिंसिपल अतुबदा थाबिराओ हाइना स्कूल असि की महिरोइसिंगना लाइरिक तंबा तोक्तुना खोंजंग संसिंखरे खोंजंग संसिनखिबा महिरोइसिंगना फुंदोखिबदा वालिबो ओजासिंग असि अथुबा मतमदा थाबिरक्तरबदि मथंग अक्टोबर थागी तांग अमदगी मतम सुपगी ओइना स्कूल थोंग थिंगजलगनि हैना ngasi स्कूल असिगी मसिंग यामलबा महिरोइसिंगना रैली अमा सत्तुना मणिपुर की चीफ मिनिस्टर एजुकेशन मिनिस्टर लोकल एमएलए डायरेक्टर अमदि जिरीबमगी डीसी यावना बोरोबेत्रा सब डिवीजन की एसडीसी देवानंद सिंहा MCS की खुथांगना मेमोरेंडम पिसिंखरे मसिगी मतुंगना बोरोबेत्रा हायर सेकेंडरी स्टूडेंट्स यूनियंस की सेक्रेटरी एस संजू सिंहाना हाकिबदा आइखोगी स्कूल असि क्लास 6 तगी 12 फाव लेबिने मसिदा पुना महिरोइ सत्र रोम लाइरिक तमि अदबु स्कूल असिदा ओजा मसिंग सुना लेति मसिना मरम ओइरगा अवार्ड पोजा सिंग हापियु हाइना ngasi रैली अमा सत्तुना बोरोबेत्रा की SDC की खुथांगना मेमोरेंडम अमा पिसिनबा लाखपने माना मखातना हाई स्कूल असिगी रेगुलर प्रिंसिपल अमदि वाइस प्रिंसिपल लेते मसी अथुबदा लेंगाना हापियु केमिस्ट्री ओजा लेत्रिबा सिसो अथुबदा थाबिराउ लोइनना स्कूल असिगी दमा हापखिबा ओजासिंग लोइनमक अतोप मफमना ट्रांसफर तौखिबा ओजासिंग अथुबदा थाबिराउ हाइखि अदुगा स्कूल असिगी एजुकेशन अमदि कंप्यूटर साइंस की सब्जेक्ट मथंग सहीदगी हांगबियु हाइना फुंदोखि रैली अदुर सरुक याखिबा महिरोइसिंगना आइखोय स्ट्राइक पामदे लाइरिक तम पामे ओजा याउदुना लाइरिक करमना तमगदोरिबनो अवार्ड पो ओजा हापियु बोरोबेत्रा स्कूल की महिरोइसिंगबु खनबियु हाइबा प्ले कार्ड क्या पाइदुना रैली सखी रैली अदु बोरोबेत्रा की ओसी श्याम मसायाउना थोनिंगदब थौदोक थोक्तना बंगाक सेनबगी थाबुक सतखि हाइरि अतोपा पाव मनमो अंगलवाड़ी सेंटर कया युम सादुना युमगी ओइना सिजिनदुना लाइरिबसि थाबक लौखटलगनी सुसिंद्रो पिकलिबा आंगांसिंग थमदुना सनाबमति मसिवेब चिंजाक पिजदुना मसा मौ फोन लेहनबगिदमक्ता सेमगलिबा अंगलवाड़ी सेंटर कया युमदा लोइना सारगा लैरि लोइना युमगी थबक थोरम क्या सिजिनफम ओंथोकलिबसि ओइहंदनबा मणिपुर लेंगांना थबक पाइखटलगनी हाइना कैप एनपीडी की मिनिस्टर एल सुसिंद्रो मितैना फोंदोखरे वाफम सिंगसी चाइल्ड डेवलपमेंट ऑफिसर सौमुमना सिंदुना खोराई सरजोर लेकायदा लैबा इमा लाई खुरेंबी मंडपता पांथोकपा राष्ट्रीय पोषण महा 2022 की पालन थौरमगा मरी लैनना पांथोकपा हेल्दी सेल्स कंपटीशन की थौरमदा फोंदोखिबनि थौरम अदुरा सोशल वेलफेयर्स की जॉइंट डायरेक्टर बंटी कोंथौजम डीसी इम्फाल ईस्ट दाइना खुमनथेम अमदि CDPO टी मेमसा सरुयाखि राष्ट्रीय पेशन मा की सरुक अमा ओइना आधार एनरोलमेंट PMMBY एनरोलमेंट सनापोट डिस्प्ले पोषण मेला पांथोखि पोकपदगी सही अमदगी सही अनि फावगी मनुंगदा लैबा अंगांगसिंगी मसा मौ फाबगी कंपटीशन मकोक मतंग ताख्रबसिंगदा मिनिस्टरना मना मथुम सिंग येंथोखि सोशल वेलफेयर्स डिपार्टमेंट की ऑफिशियल सिंग अंगलवाड़ी वर्कर अमदी हेल्पर कयाना थौरमदुर सरुयाखि चीफ गेस्ट
ꯑꯣꯏꯈꯤꯕ KPNPD ꯑꯃꯗꯤ PHEDꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯤꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕ ꯍꯥꯏꯕꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯔꯥꯁꯇ꯭ꯔꯤꯌꯥ ꯄꯣꯁꯝ ꯃꯍꯥ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯄꯨꯡ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯇꯥꯏ Angalwadi worker helper natana mama mapa oibisingnasu piklib angangsingbu kupna yengsinba sangi Supreme Court ki order matung ina pung nifugu nipan ki manungda pijagadaba akanaba singthokpa loikrabane transporter amadi contractor singnasu tungi yumburel oigadoriba angangsinggi sanaba khara yingbiduna matam sana seng phangansi haibu wafum thamki Minister makatana phongdokhibada Angalwadi center singasi yum da saduna leire Yumgi oina sizinaduna lairibasi apapanati lenga sina yum na Angalwadi center sing saduna lairibasi laitanaba thaurang lokale mafam asida lairiba SEOB school asisu muthatlaga Angalwadi center oina bo honaragani ma ki kendra da lairiba lenga ki school sing amadi community hall sing da pan ba ceiling fan lising manga hen kre haba wafum thambaga loinana ngasi pangthokliba palan thoram asigi nungge wakhalun sing mama mapa oibisingna munna khangjinbaga loinana piklib angang sing masa mo phona thamnabu khona saiki kangla pawdgi atin ma pawng khotang memna thamjage food poisoning oirakpadagi miyoi mat furom lekana khre food poisoning oibadigi angang yauna miyoi mat furom tungan be health center sing da lekana khre press na phangba pawgi matungina ngara nungthil tungjoi village da pangthokpa birthday gi tharama da saruk yakhiba miyoi sing birthday loirakpa matung Oba Fiber Massage Panasing Torakpadigi, Tungjoi Primary Health Center, Madi, Paumata Health Center, the Lekanakre, Makoi Singadu, Ngari Sarupati, Gueramaya, Haina Tazanari, Makoi Singadu, Shekmaidi, Ngari Yauba, Asargi, Asatak Sarupati, food poisoning, or a Kipani Haina Tazanari, Sabsabamaram Kantu, Mother Food Safety Department officers sanction Krihadi. Atopa Pawmadanamu Emsu Masilgi say Naribasi, Langan Atubuda, Mairui Singi Yang Warishin Purana Bohanabiu, MSF. Iram da Manipur sigi oina amata ngairaba awang bathaki mai tampham sang oiriba Dana Manjuri University campus asimaki manungda All Manipur Students Unions MSU headquarter manungda MSU Masien goeba sayetna bathoktuna lairiba sigi matang mahairoi lup ama oiriba MSF na wafam kaya thamnakli MSF ki General Secretary Hizam Roshan khuyek piduna thadorakwa sirol amada phongdoraklibidi Thangwaiban DM College campus manungda MSU gi machine gi marak sayena ba tholaktuna campus manung asida CRPC gi samagani fugu mari thangjindura makha tabalenga ki yathang thoktriba phawa miyam tinba miyam punba mari satok sasin tawbuda athingba lairi DM University gi BA first semester gi admission lusinaраktuna class haunabagi matam yorakpad natana hauji post graduation post tamliba mairoi singi yamna marueba exam satliba September tha sida pangthokadoribani lengang na thamjiliba CRPC 144 na maram moiraga mairoi sing sound akaiba pire aduna lengang athuba matamda CRPC gi atingbasi laupthokpigadabani AMSU headquarter asi DM University campus manungda leibana maram moiraga amadi masigi mayoknaba lambi asisu DM College of Arts DM College of Commerce DM College of Science amadi DM College Hindi Teachers Training Power lambi oibana hariba mairoi sing asida tamliba yamlaba mairoi sing da hojik leiba sayena ba amadi thamjiliba CRPC sina sound setting pibdana tana mairoi kya lairik tamninglaba su college satpa violence tholakadra khanduna mairoi sing akiba phonare lairibe MSU machine gi sene bas lengan athupuda mairoi sing gi dam yenglaga yengsin binaba madi woroisin ama purakna bohona biu kariguma sayena basina leptuna makha atumak sathaduna leirabadi mapung oina DM University campus ta lairiba college sing gi academic process ta akaiba lakhanduna mausade gi lairik tamjariba mairoi sing gi academic career da manglakpa yabi asom mami ama uba phangle hanis phongdorakli Manaba Pauxidi to perform Labuk Maya the two that like home taidre, Langang the Ikang talk to the low over yadre, Habisikang bidre. Lamda Missilo smoother, Tangun himba Lamda Mamu, wherever Sulangan Handak Tari, but no see, Matam Sada do not from Kadi Ikang like Satuna low low lidori. Adubu Mari Lane department, a house of power with Akanava Sarvi Tauduna, like Raksat Liba, Logi Pibum, Mike Yadagi, Lauzarabasu. Yengsin bida batori sairaksida iramdamdagi puthokchaba phawksing laisinduna PDS ta yoliba sengsing mapanagi lauribasiki mod khara chenjingani haina kada lauri hairiba thaurang asi iroi laidringaida hawdok hatpagi thabak amagum oigadori
Impal East amadi West ki mafam kya tampak ki lamna nong likna subana lawfam ayamba laikrak chanare ithai lakhong ningthina leitaba tampak lam gi lawfam ayamadi law lok raroi haibasi mari lena department gi expert singna haiba ngamdaba haibasi pa levelinga se people friendly oidre haibagi asoba khudam oirodra Mikal miyada miyam si nungsikibagum MLA minister singna sahi manga si nungsibira gade sigumba mapi mapa leitabagi thawong asi uramdabasu yabani so haidi